District Mangada HOUKHIBA Zungi Tang Tara Humdoi Amadi Tara Marigi LONNABA AHINGDA Security Force ki combined team na Thiba Humbagi Thabak Chatthabada Khutlai Chom Kunifan Phagatpa Ngamkhre Manipur Police Central Armed Force CAF Indian Army amasung Assam Rifles ka punna chathakiba search operation aduda Khutlai sing adu Phagatpa Ngamkhibani. Additional Director General of Police ADZP Larry Dorzi Latuna Fongdorakpada Intelligence na pirakpa pau amagi matung ina Thiba Humbagi Thabak Chatthabada aduda SLR chamayangkai mathoi insist rifle humfu manga atopa makalgi rifle humfadara humdoi carbine gun manga MP 5 gun ani amadi atopa pokhaiba yaba machak sing yauna punna Khutlai chahum kunipan adu Phagatpa Ngamkhibari. ADZP Latuna Makhatana Fongdokibada Yam Khraba Khutlai sing adu Phagatpa Ngamkhiba adu Manipur Police Samadi Security Force singna ing tappa puraknabagi miyamgi safety amasung security leihannaba amadi lanthum ngak senaba paikhalakpa khongthangi achoba mai pakpa amani.